Manipur top channel ki maikei digi maru ebi e pausung miyamna thamjari ahanbada kanglaipa ki mairagi editorial miyamna special content moina miyamna thamjari Indian currency note makhal sung Manipur da suna phangma ngamdaba karigino hausu Manipur thokliba sahi amaga tha taruk suroklaba kanglup ani gi lana si barat lenga masum Manipur lenga ani loisinana bu khona ngamdabadagi leibak miyam khamthengna awaba mayuknari ngai sailaksida Indian currency note makhal sing hausuk Manipur makhal suna phangdabagi awaba miyamna yamna sauna mayukna dun leiri masina miyamna pot sai leithok leisin tawba matamna atuki matik awaba habidu heli khudam oina hausuk Manipur phangliba Indian currency note asi lupa chawwa satpi asina mapung oiba habidu oiri masigi mathakta lupa chani gi lupa chama gi yankhai gi lupa manga gi currency note sing asi phangmada yamna wari so phangdabaga manari habi yari asumna Indian currency note makhal sing asi Manipur miyamna suna phangwa ngamdaba sina potse leiba matamda amadi sel putok pusin tawbuna singmada atuki matik khudong sadaba haibadu miyamna mayuknari Manipur gi tuan ba mapham singda hangdokliba tuan bank singi ATM booth singdasu lupa chawwa satpi currency note natana atai amata miyamna phangandri khudam oina ATM booth ta isagi mathau taba lupa chani lauthoke haibada phangdri Haojik marang kaina phangliba Indian currency note asi lupa chawwa satpi asina mapung oire lupa chama piba pot leiba matamda sel asoiba haningai leitabigi awabadu haujik miyamna mayunari masina sokoliba si sel paijadaba lairaba imungi miyoisin heli aduga lupa tara satpi currency note asisu hana marang kaina phanglambadagi haujik atuki matik likna phangle lupa manga satpi currency note sungphang phangdaba haibadu oire masina maram oiduna lamdam asita dharma karmaga mari lenaba thauram sing pangthokpada isai sakli pala amadi pungyai pesingda sel thabagi chatnabi amala leiri basina hana lupa tara satpi tharambadu phanglaktabadagi haujikti lupa kun satpi currency note oina sel thanare masina maram sadana miyamgi sel sading tawba habdu hali lupa kun satpi currency note asi Manipur leiriba bank ayambada marang kaina phangi aduga lupa tara satpi di marang kaina phangma ngamdre hana lupa ama satpi ani satpi lupa manga satpi amadi tara satpi gi currency note singasi marang kaina phanglingai matamdadi miyamna posai leibadasu aduki matik maram sana sel sijine sel asoiba phangdabigi awawasi miyamna mayukna hanba asina maram oiduna lalon itiki thabaktasu hena khudong sadabu ohennu sauthaba haibdu oheli dukana pot leiba matamda asoiba haningai leitabadagi mathau tadaba asa thaki pulam sing pisalapagi satnabi amasu leirakli haujik lakliba wafamdi miyamda phangpham thokom mathak pankriba tuan India ki currency note sing asi karigidamak to marang kaina phangandribano iramasigi matangda lainga ki mari leina ba authority na pekhatpham thokpa thabak amata pekhatna leiriba si karigino haibisini aduna lupa chawwa satpi ki currency note asina mapungoina miyamna phangaliba asina sel asoiba phangdabagi awaba miyamda mayuknari haibisi khangna hiramasigi matangna laingana tumina leisinba langani khali loinana hiramasigi matangda Reserve Bank of India na kari karamba thabak paikhali karigi damakta sel asoiba marang kaina Manipur miyamda phangandribano haibisigi matangda Manipur legana kari mari leinaba barat leingakta takna phamthui loinana mahausagi paisa tara manga kun ga manga makhai chatpigi coin sing marang kaina miyamna phangalamba dasu haujik phangnanaba thabak lengana lokhatpham thui heba kanglaipa ki mairagi editorial miyamna special content moina miyamda ahanbada thamjari Makhasa tharak poina topa maruiba paukran Kuki theory singna jaribamda primary health center amadi yum ama mai tharamle police outpost gi meter samagani furom da lapa maphamni Manipur gi haujik thokliba irang asi sahi ama makai phasilakpaga loinana miyamna su thokliba irang asi atubamda loisilu haiba yauna tuan ma demand kya tawduna lakli irang asi haurakpada yaudaba mapham kya haujik irang asi saiteng phangduna lamdamadugi miyam awaba kya khangduna lainari irang asi haurakpa yaudan leiraba jaribam haujik irang asina sokon mapham amoire ngarang su jaribam district ki borobekra subdivision da leiba miyam gi ana lengsang oiriba primary health center ama yauna miyoyama gi yums mai thadoktuna amang ata tonkre thaudo si ngarang nongyai matung pungkhai amarom da satpa matamna Kuki theory singna primary health center adu mai thadokki hari primary health center adu mai thadok pulorba matungda mai tai yumgi yumsu mai thadok lamane hari Kuki theory singna mai thadok lamba yum adugi yumbugi mamingna
हिदम नंदकुमार कौवे है यम अदु मई थारबसु बोरोबेक्रा पुलिस CRPF अमदी आसाम राइफल्स की कंबुना खोंगलई थुना लाक्तुना युम अदुगी सरुक खरदी अमा अदा थोकदबदी कनमंगम खियारी मई थादोलमलिबा हेल्थ सेंटर अदु बोरोबेक्रा पुलिस आउटपोस्ट की सुनतगी मीटर चामगनी फुरुम तमक लापना लेबनी मतौ क्रमना थौदो असे थोकलिबनो हाइना लमदम अदोंगी मियामना पेंदबा फोंदोकपगा लोइना हिरम असिदा मरी लेनबा अथॉरिटी अमदी लेंगाना मियेंग संगबिनबसु पुनिंग सिंगसिलकली अतोपा पावमना मणिपुर मसे ताना थुगाई खिबिरबदी अमुक्त थोखिद्रिबा मोंगदा खामा ngamdaba मियामगी असोबो इहौ सोयदना लाकनी खाइदे मनी महाराज बुद्धचंद्र की मतमदा मणिपुर नमदना लौसिनखिबगी थौदोदु मियामदा नहौनना निसिंगली नमफुदा महाराज बुद्धचंद्र की खुयेक लौखिबा अदुगुंबा मणिपुर की चीफ मिनिस्टर ममिंगतगी ओइना थमलगा मणिपुर थुगाइरगलबदी खामा ngamdaba मियामगी इहौ अमा सोयदना लाकनी हाइना तारागी साइसुगी चेयरमैन खाइदेम मनीना फोंदोखरे ngasi singjamai singam khara pangthokiba salai apunba nupi lamjingluk sanulal gi taraga mapan suba mapok kumon gi thorumna saruk yaraduna wafam masi khaide manina phungdokhimani thauram aduna mahakna makha taraduna haikibada mamang sahi gi me ahum gi kuki narco terrorist na manipura satharagliba lana sida manipura amadi india lengana haujik phawada warriors na mapurapang ngamdana leiribasi yamna lebakthibani Haojik thokliba lan asida Manipur gi Chief Minister and Beren gi matik mayai punamak lakthoklaga mamingtagi oina thamduna center lengana sanariba lila asina adungai Maharaj Buddhachandra gi matamda Manipur bu namduna lauksinkhibagi thaudodu miyamna nahonana ningsingali Haojik su mairoi singdagi hauraga lamdam asigi miyam pumana pendabagi kholaw lorokliba sida Manipur lengakta yauriba MLA yangkhaina amat oina punsinduna sabsaba phirep ama lawduna center taksinbagi matam hele Karigum lokot pamtok tabak thoram sing matam sana lokot haudabagdigi Manipur bu mase tana thugai khiba tarabadi mamangda amukta ukhidriba thokhidriba mongda khama ngamdaba miyamgi ihau asoba soidana lakane haina makna phongdokhi atopa pawmana internet amadi curfew thamjinba aranba khongthangni khaide mani Manipur gi hauju oirakliba phiba masida laingakna irang lakshinana bani haiduna mapham khrada internet Thingjinba amadi matam kaktana curfew thamjilibasi aranwa khongthang oigani haina taragi saisugi chairman khaide manina phongdorakli ngasi khurai ahonggaida leiba taragi saisugi office ta pangthokpa pawmising unaba aduda mangna makha taraduna hai tha taraga taruk helab irang asida manipur thugaiba pamba koki terroristsingna drone bombing amadi rocket sizinaduna landaraglaba phaoba lengakna tumin lesson beginning unified command gi chairman CM na sinawhaina mahiroi singna lambi surokta khongjang sangsinba si India gi puari da ahan banaki atoba pawmana thawal kaithil shutdown lakthoktuna akanba khongjang sangsinkhre Manipur gi Chief Minister Unified Command gi chairman sinawhai ba loina tuan ma demand sing taladuna ngarang mahiroi singna sangsinkiba khongjang da Manipur police na fajin kraba mahiroi sing condition amata yaudana thadokadabani haina ngarang dagi thobal mela ground lamkhaida Lamdugi Mera Pai Visingamati Miam shutdown of Tokuna Kongjang Sankre. Banasina National Highway 102 gi Thawal Mela ground powduna Satliba Lambi Sida Sauna Miam Upon Piri. Sankshiliba Kongjang Asida Sarugyari Binupiamana Haivida Kalampai to Maitam Zagata Mahiro Singasida Maribaki Damakatopo Loina Democratic Web Kongjang Sanction Bada Pazinduna Awaba Pi by Visianindi. Pazin Kiba Mahiro Punama condition Mati Yaudana Tadokadabani. Karigumba Mairoi Singbu condition amati yaudana thadoktrabadi Mairoi loop singamadi CSO sing punsinduna akan makhongjang sangsingani khongjang loi singna ngasi thawal kaithel ban laukthokre shutdown laukthokiba sina maram oiraga kaithel asigi porpham phamkhidi dukan sing thonglona baga loina lambi da mi satpagi sang su nemki security force na pamdaba thodok sing thoktana bagi dama akan masaksin tharang lokhatpagi thabak su leptana sathari haidi Loshilakpo in a ponical pausig editorial mamna thamzari, Haojik phaoba mapham marang khangdana leiri. Mamang say English singaniga kungo humdagi me humdagi tholak liba Kuki militant terrorist na satharakli balana sina leba asi sarak sare. Manipur lariba mipum kudima si kari thokani hayeng kari thokani khanbada wakhalina kya pokhali.
ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃꯒꯤ ꯁꯨꯔ ꯅꯣꯡꯃꯒꯤ ꯍꯤꯡꯖꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯅꯣꯡꯃꯒꯤ ꯁꯔꯥ ꯇꯥꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤ MLA 10 ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯁꯤꯒꯤ ꯂꯨꯆꯤꯡꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ ꯁ꯭ꯄꯤꯀꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯐꯥꯔꯕ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯊꯕꯛ ꯂꯧꯈꯠꯄ ꯎꯗꯦ ꯃꯁꯤꯁꯨ ꯃꯤꯌꯥꯝꯅ ꯀꯟꯅ ꯍꯪꯅꯔꯤꯕ ꯋꯥꯐꯝꯅꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯊꯨꯒꯥꯏꯔꯤꯕ ꯀꯨꯀꯤ MLA 10 ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯃꯈꯨꯠ ꯊꯥꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯃꯅꯨꯡꯗ ꯀꯔꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯒꯤꯅꯣ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯍꯧꯔꯛꯄ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯃꯣꯕ ꯕꯣꯝꯕꯅꯆꯤꯡꯕ ꯀꯥꯞꯇꯨꯅ ꯈꯣꯡꯖꯪ ꯑꯗꯨꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ ꯀꯌꯥ ꯌꯥꯎꯔꯤ ꯑꯗꯨꯒ ꯆꯤꯡꯗꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯃꯁꯤꯒꯤ ꯈꯦꯠꯅꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯀꯔꯝꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯤꯌꯥꯝꯕꯨ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯆꯨꯝꯗꯦ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯕ ꯄꯥꯎꯅꯤꯈꯣꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯔꯥꯡꯗ ꯁꯣꯛꯂꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯅ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡꯗ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯍꯦꯜꯂꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯀꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯈꯪꯍꯜꯂꯨ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯀꯌꯥ ꯇꯥꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯀꯟꯕ ꯏꯍꯧꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯍꯩꯔꯣꯏ 2 ꯌꯥꯎꯅ ꯊꯧꯕꯥꯜꯒꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯔꯥꯀꯦꯁ ꯕꯥꯜꯋꯥꯟ ꯑꯃꯗꯤ ꯑꯦꯗꯤꯁꯅꯦꯜ SP ꯁꯨꯔꯖꯀ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯈꯥꯡꯉꯕꯣꯛ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯈꯥꯡꯉꯕꯣꯛ ꯖꯣꯏꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯃꯗꯤ ꯚꯤꯂꯦꯖ ꯚꯣꯂunteer ꯐꯣꯔꯁ ꯈꯥꯡꯉꯕꯣꯛꯀꯤ ꯚꯣꯂunteerꯁꯤꯡꯒ ꯂꯣꯏꯅꯅ ꯈꯥꯡꯉꯕꯣꯛ ꯃꯣꯏꯔꯥꯡꯄꯥꯜꯂꯤꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯔꯣꯁꯟ ꯈꯥꯡꯉꯕꯣꯛ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯂꯩꯀꯥꯏꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯣꯡꯕꯤ ꯂꯥꯇꯥ ꯗꯦꯕꯤ ꯑꯃꯗꯤ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯅꯤꯉꯣꯝꯕꯝ ꯑꯂꯦꯛꯖꯦꯟꯗꯔꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯗꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯌꯨꯝꯐꯝꯅꯁꯨ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ